ये सिक्योरिटी चेक पोस्ट करी करी सिक्योरिटी चेक तो गया है यंग मिनसे वो चेक पोस्ट है इस साइड में वही तक जाना है बस इधर हमने जाए ठीक सिर्फ बातचीत करेगा बस सिर्फ शायद हम 15-20 मिनट रहेगा 2023 मेगी अहुमदगी हरखिबा दुगुमलबा मैतै अमदि कुकी अनिगी मरक हरखिबा खवि कम्युनिटी कॉन्फ्लिक्ट न मरम ओरकांदा लंदन सिगी तोन मफम कयादा खुंदादुना लेजरंबा खयगी येलो फ्रूट ओरिबा खुंजा कया लांजिनदुना मफम कयादा रिलीफ कैंप हांगदुना चंगजफम लौदुना खयगी अवाब कया खांगदुना लेरकलबा मतुंग खयगी लेंगांगना पाइखलकपा अदुगुमलबा खोंथांग अमगी मतुंगिना सही असिगी डिसेंबर थादगी हाइरिबा आईडीपी सिंग असि मागी मागी पोंगनाफम लंदमदा हंजनबा याबा मफमसिंग खल्लगा फेस 9 हंजनललगिनी हाबिगी थमलखिबा मफमगी मतुंगिना खयगी हौखिबा नुमि खरनिगी ममांगदगी हौरगा खयगी बिष्णुपुर डिस्ट्रिक्ट की ओइना खयगी डीसी ना फ्लैग ऑफ तौरगा खयगी आईडीपी सिंग मबुंग मरु ओइना खयगी वारोई सिंग हाइरिबा मफमसिदलगी लांजनदुना खयगी लाइमराम हाई स्कूल दा संजफम लौदुना लाइरिबा आईडीपी सिंग अहानबा अनिसुबा फेस 9 ना संगन हौखरबा मतुंग हौजिग असि मखाताना हाइरिबा रिलीफ कैंप सिदा लेहौरिबा इमाइबेन सिंग अमदि मबुंग लाइरिबा इचेसन इचिनाव मयाम सिंग असि खयगी हाइरिबा मफम सिदा हंजनबगी अदिगी मागी लेरमिबा पोसे सिंग असि हुनुनि ममिदुनि हौजिग लेजरिबा मफम असि खयगी लाइमराम हाई स्कूल दा हांगलिबा रिलीफ कैंप अदु मक्सिदनि रिलीफ कैंप असिदा खयगी कुन्ना युम चनीगा कुनगा मरी लेरमबदगी खयगी हाइरिबा लैंगाकी खोंथांगी मतुंगिना मफम सिदगी कोई संग खयगी इमुंग चनीगा कुनगा मरी लेबगी मनुंगदा इमुंग तरेत तमक लेमहौरबा मतुंगदा अतैदी खयगी लोइनमक खयगी खोंजनबा हौखरे हाबिगी पाउदम सिंग लेरे ममांगदा खयगी सोशल मीडिया प्लेटफॉर्म सिंग मियाम उबिबा लेखरे अदु मफम सिदा लेरिबा इमाइबेन सिंग असिना खयगी युमदा हंजल्ले हाइरगसु मखोगी पुकनिंगदा करी फाउरी अमदि हौजिक फाउबदा मखोयदा नुंगांगबा की तुजुंगबदु लेरिबा नत्रगना वखल नुगाइना मका लामदा युमदा हंजल्दगी खुंग फाबा नुगाइबा अदु फंगलब्रा हाबिदु खय मियाम पुन्ना खंमिननबगी तंजा अमतंग लौजबा ओइना खयगी लेरिबा मफमसिदा लेरिबा इमाइबेन सिंग सिदगी दुंगदो पाउदमदु मियाम पुन्ना खंमिननबगी तंजा अमा लौगिनसे करमता हमजगे खयगी मतम कुइना खयगी रिलीफ कैंपदा खयगी लेरकलबा मतुंगदा समाइना लेंगाकी खोंथांगी मतुंगिना युमदा चंगबा हौरकपा अमदि युमदा चंगबसिदा करी करी फाउबी अदुगा इसागी मोट खितंग फोंदोबियो सिमतांगदा याम नुंगाइ फाउजै कोइना युम सेमजिन साजनबो चंगबदा याम प्रॉब्लम ओरमबदो हंदा कोइगे कमिशनरना सिंबी लांबिदना लेंगांग सिंबीदना कोइनि युमदा चंगगा लेबो फंजबसे ख्वाइदगी नुंगाइजबा अखोइ ngaktui सिंबीनाबा मोइना सिक्युरिटी थमम थोको नतबराइबा सरकारना अखोइगे अवांगमदा लेरिबा आई इसामा अवांग साति मिनि आई इसामक्से लैसोमम थासनासु कवे आइदि मतमपुनम का हाइजबनी मा अवांगम थंगबा साइडता सिक्युरिटी थमद्रदि गवर्नमेंटना काव हारिजादि संका काजरोन हाइरे नुमित अखोइ काबा नुमितदा ओइ चले यंगमिनारे एसपी यावरे अदगी सार एडीएम यावरे एसपी यावरे एसटीसी यावरे अदगी नंबोनगी ओसी सारनबा कांतोइ म्याम यारो खै यंगनेलारे सीआरपी थमदोनेना अदुदि आइना हाइना अखोइ चंगो हारगदि अखोइ चंगद्रिङाइदा हाना सिक्युरिटी से थमम थोको नतबराइबा सिक्युरिटी से थमदना अखोइ चंगगा खुदाक्तुदा मोइजु लाने हाइरे अदुदि मोइगी लाइबन चाबन लैतमनिना लोइना ngaungनरा लेरे ngarangju लेते अदुगा ngasidagiदि लेगद्रा लेरोइद्रा खंगदे आइजु आई थासीजु खोंगाउनै अखोइना युम होकलिसे सिदाबो अखोइ थासी मतम ngaइजबसे मोइनासु यादे चलो हाइरे अदुदि फरे अखोइ चलनी सुनिमता अखोइ सिदा हलगा लिएगा अखोइ युम चलनेबा युम चसबो मतमजिदा हजि हाइजरिसिनि सिक्युरिटी जी खितंग मतिक चाना थंबियु अवांगी जी समना हारदा अखोइदि हेक लैराइदुदा असोंबो उमंगि चिंग हाबजिदि लैराइदुदा कुमदर हेक लैराइ मखोमदुदा लोक लैरे लोक तु हे अवांग थंबदा खुटिगि चिंग मदुदैदुदा नुंदांग नि खंजे अयुक ताइबो अयुक मुंदिनि nganबनिना उरबय अहिं ताइबंदा अखोइगा येंगारिबा लालहौबसिंदुना चंगागा अखोइजि तुमिना थोंदे हांगागा जिरिबांगि थौदोंना तौगद्राइना अखोइ याम किजे
ꯇꯧꯕꯁꯨ ꯌꯥꯏꯑꯕ ꯂꯩꯔꯤꯕ ꯐꯤꯕꯝꯗꯣ ꯏꯆꯥꯁꯤꯡꯅ ꯍꯧꯖꯤꯛ ꯆꯠꯄꯗꯁꯨ ꯌꯦꯡꯕꯤꯌꯣꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡꯒꯤ ꯁꯥꯏꯠꯇꯣ ꯌꯥꯝꯅ ꯅꯨꯡꯗꯥꯡꯗ ꯐꯥꯎꯔꯤꯕꯁꯦ ꯀꯩꯀꯩ ꯐꯥꯎꯕꯤꯒꯦ ꯑꯗꯨ ꯃꯇꯦꯛ ꯑꯃꯇ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯈꯣꯡꯉꯛꯑꯗꯤ ꯏꯁꯥꯗ ꯇꯨꯝꯕ ꯌꯥꯗꯕ ꯁꯤꯕꯥꯏ ꯑꯣꯏꯔꯒꯁꯨꯀꯣ ꯁꯤꯕꯥꯏꯅꯗꯤ ꯑꯩꯈꯣꯏꯗꯤ ꯈꯪꯕꯠꯇꯦꯗ ꯃꯅꯨꯡꯗ ꯑꯩꯈꯣꯏꯗꯤ ꯂꯩꯖꯕꯅꯤꯗꯣ ꯑꯗꯣ ꯑꯉꯥꯡ ꯀꯞꯄ ꯐꯥꯎꯗꯕ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯀꯣ ꯂꯩꯌꯦꯕ ꯑꯉꯥꯡ ꯀꯞꯄ ꯑꯗꯒꯤ ꯃꯩ ꯊꯥꯟꯗꯕ ꯑꯩꯈꯣꯏ ꯊꯥꯟꯗꯦꯕ ꯑꯩꯈꯣꯏꯅ ꯂꯩꯕꯁꯦ ꯃꯩ ꯑꯃꯇ ꯊꯥꯟꯗ꯭ꯔꯦ ꯁꯦꯀꯨꯔꯤꯇꯤ ꯊꯝꯕꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯄꯥꯝꯖꯗꯦꯕꯀꯣ ꯑꯝꯇ ꯑꯣꯏꯔꯒ ꯃꯅꯤꯡ ꯅꯣꯡꯅꯤꯡ ꯑꯩꯈꯣꯏ ꯁꯥꯏꯠ ꯅꯣꯡꯗ ꯊꯝꯕꯗꯨꯗꯤ ꯑꯩꯈꯣꯏ ꯌꯥꯖꯩ ꯑꯗꯨꯒ ꯃꯃꯥꯡꯗ ꯗꯥꯏꯔꯦꯛ ꯊꯝꯖꯤꯟꯕꯗꯣ ꯑꯩꯈꯣꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯩꯈꯣꯏ ꯑꯊꯨ ꯑꯀꯥꯏ ꯂꯥꯛꯄꯗ ꯃꯣꯏꯅ ꯍꯩꯌꯦ ꯊꯦꯡꯉ ꯃꯝꯕ ꯑꯩꯈꯣꯏ ꯊꯕꯛꯁꯨ ꯆꯠꯄꯅꯤꯅ ꯊꯦꯡ ꯃꯝꯕ ꯍꯩꯌꯦ ꯑꯗꯣ ꯊꯦꯡꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯊꯕꯛ ꯁꯨꯕ ꯍꯟꯖꯤꯜꯂꯛꯄꯅꯦ ꯅꯣꯡꯃ ꯉꯅꯤ ꯅꯣꯡꯃ ꯊꯦꯡꯒꯅꯤꯀꯣ ꯁꯤꯗꯤ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯗꯤ ꯑꯅꯥꯕꯒꯤ ꯍꯩꯌꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯃꯣꯏꯒꯤ ꯇꯥꯏꯃꯤꯡꯗꯨꯗ ꯁꯨꯝ ꯌꯦꯡ ꯂꯩꯔꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯅꯥꯔꯛꯀꯗꯣꯏꯅꯦꯕ ꯄꯤꯖ ꯄꯤꯊꯛꯇ꯭ꯔꯗꯤ ꯅꯥꯔꯛꯀꯗꯣꯏꯅꯦꯕ ꯁꯨꯝ ꯒꯣꯔꯃꯦꯟꯅ ꯄꯤꯕ ꯉꯥꯏ ꯌꯥꯗꯕꯅꯤ나 ꯑꯉꯥꯡ ꯑꯃꯠꯇ ꯌꯥꯎꯕꯗꯨꯗꯤ ꯄ꯭ꯂꯁ ꯌꯥꯔꯦ ꯈꯜꯂꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯌꯥꯎꯖꯕ ꯑꯉꯥꯡ ꯑꯩꯈꯣꯏꯗꯨꯗꯤ ꯏꯊꯟꯗꯅ ꯁꯨꯔꯛꯄꯅꯤꯅ ꯅꯨꯄꯤ ꯑꯉꯥꯡ ꯁꯤꯗꯒꯤ ꯆꯤꯡꯗꯒꯤ ꯇꯝ ꯌꯧꯅ ꯍꯣꯇꯦꯜ ꯑꯃ ꯌꯥꯎꯒꯦ ꯗꯨꯀꯥꯟ ꯑꯃ ꯌꯥꯎꯒꯦ ꯌꯥꯗꯕꯅꯤꯅ ꯑꯩꯅ ꯁꯨ ꯆꯠꯄꯗ ꯊꯦꯡꯉꯛꯄ ꯉꯜꯂꯛꯄ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯗꯤ ꯃꯣꯏꯅ ꯆꯤꯝꯅ ꯄꯨꯡ 6ꯇꯩ ꯍꯦꯟꯕ ꯌꯥꯔꯣꯏ 7ꯇꯩ ꯍꯦꯟꯕ ꯌꯥꯔꯣꯏꯅ ꯃꯣꯏꯅ ꯂꯤꯁ ꯏ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯤ ꯀꯔꯤꯅꯣꯕ ꯑꯩꯈꯣꯏ ꯑꯗꯨꯗꯤ ꯆꯪꯕꯗ ꯁꯃꯁ꯭ꯌꯥ ꯌꯥꯝ ꯂꯥꯛꯑꯦ ꯃꯣꯏꯅ ꯄꯨꯔꯥ ꯊꯤꯡꯖꯤꯜ ꯂꯩꯔꯝꯃꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯁꯥꯔꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯁꯤꯑꯣꯅ ꯀꯩꯅ ꯍꯥꯏꯕꯅꯦ ꯅꯣꯏ ꯎꯄꯥꯏ ꯑꯃ ꯇꯧꯔ ꯀꯣꯏꯔꯒꯁꯨ ꯆꯪꯉꯣꯏ ꯆꯪꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯦꯟ ꯂꯝꯕꯤꯗꯨ ꯆꯪꯕ ꯄꯥꯝꯃꯦꯕ ꯑꯩꯈꯣꯏꯗꯤ ꯁꯦꯡꯅ ꯃꯁꯤꯗꯤ ꯍꯧꯖꯤꯛ ꯎꯔꯤꯕ ꯃꯐꯝꯁꯤꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯁꯤ ꯃꯐꯝꯁꯤꯗ ꯂꯩꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯃꯥꯒꯤ ꯍꯤꯡꯅꯕ ꯍꯣꯠꯅꯔꯝꯕ ꯑꯗꯨꯒꯨꯝꯂꯕ ꯐꯤꯁꯥꯀꯣꯜꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯜꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯎꯅꯕꯒꯤꯗꯃꯛꯇ ꯍꯥꯞꯇꯨꯅ ꯍꯣꯟꯖꯟꯕꯒꯤ ꯅꯤꯡꯉꯥꯏꯕꯅꯤ ꯑꯗꯨꯒ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯨ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ IDP ꯑꯉꯥꯡꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯂꯥꯛꯄꯒꯤ ꯃꯃꯤꯁꯨ ꯇꯥꯔꯤ ꯑꯉꯥꯡꯁꯤꯡꯁꯨ ꯑꯦꯛꯖꯥꯝ ꯆꯪꯕ ꯃꯥꯜꯂꯤ ꯑꯗꯣ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯃꯣꯏꯗ ꯀꯔꯤ ꯐꯥꯎꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯝꯇꯪ ꯈꯪꯃꯤꯟꯅꯁꯤ ꯌꯨꯝꯗ ꯍꯟꯖꯤꯟꯕꯁꯤ ꯀꯔꯤ ꯐꯥꯎꯒꯦꯕ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯗ꯭ꯔꯣ ꯂꯩꯕꯣ ꯅꯨꯡꯉꯥꯏꯕ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯅꯪ ꯀ꯭ꯂꯥꯁ 2 ꯑꯦꯛꯖꯥꯝꯂꯣ ꯆꯠꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯆꯦꯛ ꯄꯣꯁ ꯑꯃ करी सिक्योरिटी चेक तौगे है बदु येंग मिनसे वो चेक पोस्ट है इस साइड में नहीं वही तक जाना है बस कोई आगे नहीं इधर इधर हमने जाए हाँ ठीक सिर्फ बातचीत करेगा बस सिर्फ शायद हम 15-20 मिनट रहेगा कोई सी हुजिक वारोई चिंग अरे मफम अदु यौसलगले कोई खुंजा सिंह होंजनखिबा मफमसिंग अदु तमना संगसलगली तौगतबु हारिबा चेक पोस्ट असिदा लैरिबा सिक्योरिटी चेकिंग सी अदुगी मजै टाइट ओइ हाइबा मफमसु थमजगे वारोई चिंगदगी संगसलगलबा मतुंगदा हारिबा मफमसिगी ओइना हुजिक सिदैसिदा मांगदु उरिबा चेक पोस्टना अरोइबा चेक पोस्टनी हारिबा चेक पोस्ट असिदगी कोई लांखटलगा ममांगदा संगसनबा पैतैसिंग ममांगदा लालगा संगसनबा यादरे हारिबा चेक पोस्टना अरोइबा मफम ओइराकांदा चेक पोस्टगी वांगबदगी कुकीसिंगना खुंदाबा मफमसिंग अदु ओइरी अदुगा मफमसिंग असिदा करी करम मोंगदा सिक्योरिटी अरेंजमेंट लैरी हाबदु कोई बमुताना संगसनलगांदा कोई पुन्ना यंगमिननाबगी तंजादु लौजरके वहाँ से इधर तक जाने के लिए बोला है वहाँ पे वो सराफल है ना चेक पोस्ट में वहाँ से बोला है क्या बोला है कि यहाँ तक जा सकता है और जो क्या हमारा न्यूज का जो लेना है वो यहाँ से ले सकता है बोला है इससे आगे नहीं जाएगा इधर तक ही आएगा इससे आगे नहीं आ पाएगा नहीं हम आगे नहीं आएगा हम इस तरफ जाएगा इधर भी नहीं जा पाएगा नीचे से जाओ नीचे है एक रास्ता यार ठीक है नीचे से रास्ता जा रहा है नीचे से रास्ता है ना ठीक है अभी लंबी दूर ताब्रा अभी लंबी दूर चला से सिने हुजिक लैरिबा फिबमसी चेक पोस्टगी हेक नकंदा लैबा लंबिसदगी चंगगा कोई खुंजासिंगी लैरिबा फिबमसी येंगनबा चंगनबा होनबनी अदुबु मोइगी लैरिबा फमसी लैरिबा 33 AR गी मखेदगी थमगले मफमसी सिदगी लंबिसी लैरिबा लंबिसदगी चंगबा याररोय तवदबु मखादगी कोइरागा सतलु हाइबा अदुगी इंस्ट्रक्शन अदुनी सी मफमसिदगी चंगबा याररोय हाबगी मफमदो थमगपगा लोइनना हाइरिबा मफमसिंग असी चंगसलकांदा लैरिबा सिक्योरिटी अरेंजमेंट कमाइना कराय फबु चंगबा याना लैरि कराय फबु चंगबा यादुना लैरि हाइबदु कोइ मयामदा ममुताना उलकनबा होनजरके
ꯖꯒꯥꯁꯦ ꯁꯣꯝꯒꯤ ꯂꯝꯕꯤꯁꯤꯒꯤ ꯁꯣꯝ ꯁꯥꯏꯠ ꯃꯈꯩꯁꯦ ꯊꯝꯅꯕꯁꯦ ꯁꯤꯒꯤ ꯃꯈꯩꯁꯤ ꯀꯨꯀꯤꯒꯤ ꯑꯣꯏꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯆꯪꯉꯨ ꯍꯥꯟꯅ ꯃꯈꯩꯗꯤ ꯏꯔꯥꯡ ꯂꯩꯇ꯭ꯔꯤꯉꯩꯗꯕꯨꯗꯤ ꯁꯣꯝꯗꯒꯤ ꯁꯤꯡ ꯕꯥꯟꯕ ꯏꯟꯁꯥꯡ ꯊꯤꯕ ꯂꯣꯏ ꯇꯧꯔꯝꯃꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯁꯤꯃꯤꯠꯂꯣꯟꯁꯦ ꯀꯔꯤꯝ ꯂꯩꯇ꯭ꯔꯦꯕ ꯑꯩꯈꯣꯏ ꯆꯪ ꯌꯥꯗ꯭ꯔꯕꯅꯤ ꯁ꯭ꯋꯥꯏꯁꯦ ꯀꯩ ꯆꯤꯡꯗꯣꯏꯅꯣ ꯁ꯭ꯋꯥꯏꯒꯤ ꯁꯤꯒꯤ ꯆꯤꯡꯁꯦ ꯑꯩꯈꯣꯏꯅꯗꯤ ꯑꯗꯦꯡ ꯆꯤꯡ ꯍꯥꯏꯔꯒ ꯈꯪꯅꯩ ꯁꯤꯁꯨ ꯃꯊꯛꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯥꯈꯠꯄ ꯌꯥꯗ꯭ꯔꯦꯕ ꯌꯥꯗ꯭ꯔꯦ ꯑꯁꯤ ꯃꯊꯛꯇ ꯂꯣꯏꯔꯦ ꯕꯥꯎꯟꯗꯔꯤ ꯁꯤ ꯃꯊꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯌꯨꯝꯒꯗꯤ ꯂꯩ ꯃꯩꯇꯩꯒꯤ ꯌꯨꯝ ꯃꯊꯛꯇ ꯇꯣꯉꯥꯟꯅ ꯀꯨꯀꯤꯗꯒꯤ ꯂꯝ ꯂꯩꯔꯒ ꯂꯩꯗꯤ ꯂꯩ ꯑꯗꯨ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯃꯣꯏꯒꯤ ꯔꯤꯁꯣꯔꯠꯀꯨꯝꯕ ꯀꯔꯤꯒꯨꯝꯕ ꯁꯥꯔꯒ ꯂꯩꯕꯗꯣ ꯑꯁꯤꯁꯨ ꯃꯤ ꯂꯩꯅꯗ꯭ꯔꯤꯕ ꯍꯧꯖꯤꯛ ꯁꯤ ꯌꯨꯝꯁꯤꯁꯨ ꯆꯪꯕ ꯌꯥꯗ꯭ꯔꯤꯕ ꯍꯧꯖꯤꯛ ꯁꯤꯁꯨ ꯆꯪꯕ ꯌꯥꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯂꯥꯟ ꯆꯦꯟꯕꯗꯒꯤ ꯁꯤꯒꯤ ꯃꯇꯥꯏ ꯑꯣꯏꯕꯅꯤꯅ ꯂꯩꯕ ꯌꯥꯗ꯭ꯔꯤ ꯑꯗꯨꯅ ꯀꯩꯅꯣ ꯁꯤꯗ CRPF ꯂꯩꯔꯗꯤ ꯑꯩꯈꯣই ꯂꯩꯅꯕꯗꯤ ꯑꯗꯨꯝ ꯈꯜꯂꯦ ꯃꯌꯥꯝꯅ ꯀꯥꯈ꯭ꯔꯒ ꯑꯩꯈꯣꯏ ꯉꯥꯛꯇ ꯑꯥꯗ ꯂꯩꯍꯧꯕꯗꯣ ꯂꯩꯅꯤꯡꯗꯕꯒꯤ ꯑꯗꯣ ꯃꯣꯏꯅꯁꯨ CRPꯅꯁꯨ ꯑꯗꯨꯝ ꯂꯩꯌꯣ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯁꯨ ꯂꯥꯛꯑꯦ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯐꯤꯕꯝ ꯑꯃꯗꯤ ꯁꯤꯗꯩꯁꯤꯗ ꯀꯔꯤ ꯏꯇꯩꯃꯒꯤ ꯑꯣꯏꯕ ꯑꯄꯦꯟ ꯄꯦꯟꯗ ꯃꯣꯠ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯃꯣꯏꯅꯗꯤ ꯆꯪꯉꯣ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯆꯪꯕꯗꯣ ꯆꯪꯉꯒꯦ ꯌꯨꯝꯗꯨꯗꯤ ꯍꯟꯗꯛꯀꯤ ꯏꯉꯥꯏꯉꯦꯟꯗꯨꯗ ꯂꯣꯏ ꯅꯤꯡꯈꯥꯏ ꯂꯩꯔꯝꯃꯦ ꯑꯗꯨ ꯀꯃꯥꯏꯅ ꯆꯪꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯆꯪꯉꯣ ꯍꯥꯏꯔꯝꯅꯤꯅ ꯌꯥꯅꯕ ꯄꯩꯁꯥꯁꯨ ꯀꯥꯞꯀꯅꯤꯗꯤ ꯍꯥꯏꯈ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏꯗꯗꯤ ꯌꯧꯔꯛꯇꯦ ꯑꯣ ꯀꯥꯞꯀꯅꯤꯗꯤ ꯍꯥꯏ ꯌꯧꯗꯤ ꯌꯧꯔꯛꯇꯔꯤꯑꯕ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯗꯗꯤ ꯀꯥꯞꯈ꯭ꯔꯦꯗꯤ ꯍꯥꯏꯌꯦꯕꯀꯣ ꯄꯤꯈ꯭ꯔꯦ ꯀꯥꯏꯈ꯭ꯔꯦꯅ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯠꯇꯗꯤ ꯌꯧꯔꯛꯇ꯭ꯔꯤꯕ ꯑꯩꯈꯣꯏ ꯑꯦꯀꯥꯎꯟꯗꯗꯤ ꯆꯪꯉꯛꯇ꯭ꯔꯤꯕ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯋꯥꯔꯣꯏ ꯆꯤꯡ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯨꯔꯕ ꯈꯨꯟꯖꯥꯁꯤꯡ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯗꯒꯤ ꯍꯧꯔꯒ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯜꯂꯛꯈꯤꯕ ꯑꯃꯗꯤ ꯍꯣꯡꯖꯤꯜꯂꯛꯂꯤꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯃꯔꯥꯝ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯂꯩꯔꯝꯂꯤꯕ IDP ꯑꯄꯨꯟꯕ IDP ꯃꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯒꯤ 294 ꯑꯃꯗꯤ IDP ꯑꯩꯈꯣꯏꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯗ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯗ ꯂꯩꯕ IDP 30 ꯑꯩꯈꯣꯏꯒꯤ ꯍꯨꯝꯗꯣꯏ ꯑꯃꯒ ꯌꯥꯎꯔꯒ 258 ꯈꯨꯜ ꯑꯁꯤꯗ ꯍꯣꯡꯖꯤꯟꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩꯔꯦ ꯑꯃꯗꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯈꯨꯜ ꯑꯁꯤꯗ ꯌꯨꯝ ꯄꯨꯟꯅ ꯌꯨꯝ 51 ꯑꯗꯨꯒ ꯌꯨꯝ 7 ꯑꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯣꯡꯖꯤꯟꯕ ꯌꯥꯗꯅ ꯂꯩꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤ ꯃꯄꯨꯡ ꯑꯣꯏꯅ ꯍꯣꯡꯖꯤꯟꯕ ꯌꯥꯗ꯭ꯔꯤꯕꯁꯤ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯍꯥꯏꯔꯤꯕ ꯋꯥꯔꯣꯏ ꯆꯤꯡꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕ ꯉꯝꯈꯩꯗ ꯂꯩꯕ ꯂꯝꯕꯤ ꯑꯃꯅꯤ ꯈꯨꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯄꯨꯡ ꯑꯣꯏꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯤ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯈꯨꯟꯁꯤꯒꯤ ꯂꯝꯕꯤꯁꯤꯒꯤ ꯍꯦꯛ ꯑꯋꯥꯡ ꯊꯪꯕꯗ ꯁꯤꯒꯤ ꯃꯐꯝꯁꯤꯗꯒꯤ ꯈꯔ ꯆꯠꯊꯔꯒ ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯑꯃ ꯆꯦꯜꯂꯤ ꯍꯥꯏꯕ ꯃꯐꯝꯁꯤꯡ ꯂꯩ ꯍꯥꯏꯔꯤꯕ ꯂꯣꯛꯁꯤꯒꯤ ꯋꯥꯡꯃꯗ ꯀꯨꯀꯤꯁꯤꯡ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯝꯕꯤꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩꯗ ꯂꯩꯕ ꯌꯨꯝꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯪꯕꯒꯤ ꯑꯌꯥꯕꯗꯨ ꯂꯩꯇꯔꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯆꯪꯉꯛꯇꯨꯅ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯁꯨ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯇꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯄ ꯏꯟꯁꯇ꯭ꯔꯛꯁꯟꯁꯤꯡꯁꯨ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯍꯥꯏꯔꯤꯕ ꯌꯨꯝꯁꯤꯗ ꯈꯨꯟꯗ ꯍꯣꯡꯖꯤꯜꯂꯛꯂꯤꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯣꯏꯅ ꯆꯠꯆꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ CRPF ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯒꯤ ꯃꯃꯤ ꯑꯗꯨꯝ ꯇꯥꯕ ꯐꯪꯂꯤ ꯑꯗꯨꯒ ꯃꯁꯤꯗ ꯅꯠꯇꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯈꯨꯜ ꯑꯁꯤꯗ ꯍꯣꯡꯖꯤꯜꯂꯒ ꯂꯩꯔꯕꯁꯨ ꯁꯔꯀꯥꯔꯒꯤ ꯈꯣꯡꯊꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯔꯦꯟꯖꯃꯦꯟ ꯀꯌꯥꯃꯔꯨꯝ ꯄꯤꯗꯨꯅ ꯂꯩꯔꯕꯁꯨ ꯃꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯕ ꯑꯗꯨꯒꯨꯝꯕ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯍꯨꯏ ꯈꯣꯡꯂꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯆꯦꯛ ꯍꯨꯜꯂꯛꯄ ꯃꯇꯝꯗ ꯑꯀꯤꯕ ꯃꯤꯄꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯏꯊꯤꯜꯁꯤꯡꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯗꯨꯗ ꯅꯠꯇꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤ ꯃꯩꯅ ꯆꯥꯛꯈꯤꯗꯕ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯁꯥꯡꯅ ꯃꯤ ꯂꯩꯅꯗꯅ ꯂꯩꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟda ꯑꯇꯦꯛ ꯑꯀꯥꯏ ꯌꯥꯎꯕ ꯑꯗꯨꯒ ꯐꯛꯂꯥꯡ ꯅꯤꯡꯈꯥꯏꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯤꯗ꯭ꯔꯕ ꯑꯗꯨꯝꯕ ꯌꯨꯝꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯁꯄꯣꯔꯠ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯁꯄꯣꯔꯠ ꯌꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ IDPꯁꯤꯡꯁꯤ ꯆꯪꯁꯤꯜꯂꯀꯥꯟꯗ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯂꯩꯕ ꯌꯥꯕ ꯀꯟꯗꯤꯁꯟ ꯑꯣꯏꯗꯕ ꯌꯨꯝꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯌꯨꯝꯁꯤꯡꯁꯤꯒꯤ ꯌꯨꯝꯕꯨꯁꯤꯡꯁꯤꯅ ꯐꯣꯡꯗꯣꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯤ ꯌꯨꯝ ꯍꯣꯡꯖꯤꯜꯂꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯋꯥꯈꯜꯗ ꯂꯩꯖꯔꯕꯁꯨ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯀꯃꯥꯏꯅ ꯑꯃꯨꯛ ꯍꯧꯗꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯝꯒꯤ ꯐꯤꯕꯝ ꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏ ꯑꯃꯥꯡꯁꯪ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯅꯥꯇꯩ ꯆꯥꯗꯕ ꯁꯤꯡꯒꯤ ꯑꯋꯥꯠꯄ ꯃꯌꯥꯝ ꯑꯃ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯊꯝꯃꯛꯏ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯃꯐꯝꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡ ꯁꯤꯟꯃꯤꯁꯤꯡ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯔꯦꯟꯖꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ
ꯈꯨꯟꯁꯤꯗ ꯆꯪꯕ ꯑꯃꯗꯤ ꯊꯣꯛꯄ ꯃꯇꯝꯗ ꯄꯤꯔꯤꯕ ꯇꯥꯏꯝ ꯕꯥꯎꯟꯒꯤ ꯃꯇꯥꯡꯗꯁꯨ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯂꯛꯈꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯌꯥꯏꯐꯅꯕ ꯀꯔꯤ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯂꯛꯏ ꯑꯃꯗꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯀꯔꯤ ꯋꯥꯐꯝꯁꯤꯡ ꯊꯝꯂꯛꯏ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯕ ꯇꯥꯕꯅꯤ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯕꯤꯔꯣ ꯖꯔꯅꯦꯂꯤꯁ ꯂꯥꯡꯉꯝꯃꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯕꯤꯁ꯭ꯋꯔꯖꯤꯠ ꯑꯩꯅꯥꯝ ꯏꯂꯤꯠ ꯅ꯭ꯌꯨꯁ ꯋꯥꯔꯣꯏ ꯆꯤꯡ